Manipur Circle Newsna ngasi numidang uramda phone ki pawsi da yawba I pawsing myam da pijari ngasi gi lokhachage ahanbada tabada yamna nungaitaba thodu ama oina mahiroi ama yauna ani siraga leramle ngasi ayuk anganbada moirang amasung lampel police station gi manung sanba tongan ba mafam ani da sumnata gi class 8 khaktamak tamliba mahiroi ama amasung rims ki department of psychiatric attendance oiba punamioi ani Thouri yalaga siduna leramle hairi class 8 ki mahiroi adu moirang police station gi manung sanba Kuiru makha lekai da sirambani mahaki maming ningthaujam grasan chahi tramangani apokpa Jayanta kawi morang Kuiru makha lekai da gini mahak LCM morang da class 8 tamlibani mahaki apokpa Jayanta na Imphal da auto rickshaw thauraga leibani hairi mamana Nambol da lau singubagi thabak tawduna leibani morang Kuiru gi makha lekai da gi yum aduda mathanta lerakpa namit mari ne suri hairi amorom da lampel police station gi manung sanba rims ki ID Warta Thouri yanduna siramliba psychiatric department gi attendant aduna sagol pan morang leiraktagi sagol sem sanatumba sahi yankai hamdoini mahak hojik rims ki quarter type 2B 15 da leibani hairi India pumbagi airport sing high alert lauthokre India pumbagi mafam ayamada leiriba airport sing high alert lauthokle haina Bureau of Civil Aviation Security na phongdokre mafam asi Central Intelligence Authorities singna pirakpa report hamaki matung inna airport singda terrorist singna attack chatharakpa yai haiba aronba pawama phangmadagi Bureau of Civil Aviation Security gi maikaidagi India gi mafam ayamada leiriba airport pumba high alert oina lauthokibani hairiba alert asi lakliba September thagi tang 19 dagina October thagi tang 2 fawba airport khudimakta high alert thamle hairi border pillar gi yungba yot hurankhre Indo-Myanmar border pillar number 77 amadi 78 ki lonaba sambal khanaba yungba yot ki makhong taramanga sakhangdaba singna kakthatlaga huran khare hairi thodok asi jaliba tha asigi hokiba tang ani gi ahingnong yaida sakhangdaba singna chathagiba thawongni hairi yot huran kiba mafam adugi singi mathakta Assam Rifles ki post amaso lei hairi thodok adugi paw hek tabaga mori police ki team ama mafam adu ta jangsin duni yangsin khare adubu Huran ke bayot adudi phangma ngamdri hairi Kuki singna lekham pokpi naga khul nauna loksinaba honarakpadagi ungkhatnakhre Sanapati district ki manung chaliba lekham pokpi naga khul asi Kuki group singna makhoi gi paripuri oiba lamni haina claim tawnaba honarakpadagi sauna ungkhatnakhre hairi Kuki singna chatharakliba thawong asi sak lekham pokpi village authority gi maikaidagi yamna kanna yaningdaba phongdokre village authority asi gi maikaidagi hairibana Lekham pokpi hairiba khulasi 1962 gi January 25 ta thokiba gazette masagi boundary lejaba khullama oina sakhangibani masigi mathakta 1955 amasung 1965 ki marakta khulasi gi boundary sing asi lengak na thokiba gazette notification aduda yauriba boundary sing adu confirm tawri haibagi judicial order kaya thokhrabani Adumakwa British colonial rule gi matamda British ki MC Clock koba officer amana mafam adugi singi saruk singda puraktuna khunda halam nikhiba Kuki migrant sing aduna lamadu makhoi gini haina claim torokpadagi ungkhanaba kya adu tholakhibani hairaduna Kuki singna lenga na thokiba gazette notification amasung judicial order sing adu ikai khumnagadabani hairi